ki nagagi miyoy taruk sigi imung manung hai tare loinabi apokpi mama amsuma khorana aikoigi court cognizance lobiu haijarak pagi matang sida court sida prayer sida yaura is aikoigi kuki khulai paiba singi manungda police personnel ama yawi haina aikoigi thadorakiba site nagagi khara thadorakiba yawi dana sigi site ai phongdorakpada police personnel yawi haiba wafam dune oza lady ba pau sida kadai phoba reliable oi haina khanbige kai haibini ngasi adom oithokta banate makoina police personnel ama yaw yarise masi court cognizance ki petition ko torpo matam sida madugi potu yawraga mai tore ini na bako madugi reliable oiba source khara yaw yaibagi reliable oiba source khara soida lerangmani haibagi thajabatu ti lei adu kamain to buno kam do buno hai bu di detail akoina madu gi observation du makti hosimak akoi gi maikai gi hai budi sabsana ngamdri adu allegation nama makoina court ki level da tora abani na madu gi oiba behind da akoi yamna puning da akoi thuk law bai tare ko wakal khandani ngai oiba akoi gi law enforcing agency singsi da miyam na kadai phawba akoi thajaba thamgadoribono thajaba thamang namgadoribono haibasi si asago wahang namak lakningai boiba sigi tangkak tumati lei the government asu swai phawgi tangkak si lakpa taragadi government ki leriba law enforcing agency singche mase top to batam yamna phajana angtang akoi review tawbagi mathau taba leigani the government ki leriba police force sida akoi sumaina thajaba mangningai boiba thongse lakpa tarigadi government itself masi fail oibaga chamanaba tangkamani government itself masi kaimta mangda kaigumba thaba ama phau effective oina toba ngamdana bagi macha kama oigani haina khalla kanda government na masi am serious oina lawhan ningi aduga nakalla maromda akhoi leiriba state sigi police force masiti masi moral city akhoi mamangda gi sumasti akhoi miam akhoi gi manipur gi miam na akhoi na sidia khangnaraga lakpa wang kya so mangda hangnaraga lakpa aduma posaka mani akhoi crime ma state sida any crime ma thokpa matamda akhoi police force na magi tawpham thokpa mathau ama oina effectively thabak tawbase masigi matang si da yengu matamda akhoi yamna ning bakani ngai oiba haitare ko akhoi mamangda DGP naga di akhoi state sigi police akhoi india gi oina lariba te state singda lariba police force sing dagi akhoi manipur gi lariba state police force yamna singthani ngai oiba dugumba thakta leiraba police force amani ga inde singthagi ba leyeba ko ado wonderful akhoi na yejaba matam de wonderful haijake waramde hawjek police station sing sida almost police station sing sida loinamak pudi natiko akhoi corruption gi matang da yenga su natraga nepotism or favoritism or natraga moigi tawriba akhoi state ki force amoi bagi lofam thokpa responsibility risk se sulong long te crime ma thokpa matam da yamna detective oiba ko adagi yamna investigative oiba initiative sikya u phajana u dia hetare ko ada government naga yam serious oina akhoi commitment amagi makhada lawrakpa government naga da madugi commitment do perform tawdaba yataba du seriousness lerakpa matang da gumbadi police gi magi tawba ngamba magi effectiveness to kaigum matam da su ukhidaba di natti adu most of the cases ko police force yam thina moral yam down tawraba adu yam thina mogi practice yam na akhoi puning pening ai oidraba adumba thongamani thahumda charge sheet thangal haudragadi culprit se pharaga thamtaraga su magi bail da sakhi gani haibase bail da bail piba yai haibase masi bharatiya nyay sanhita haiba bns haibase da hoi yaur leire ane bako ada state sida police na miyam da commitment ga loina na haikiba akhoi gi kenogi Bobby Dekta Leba Kogi Abdul Kadir ko wa miyam ko biman nadraba hat pase seisida senaba culprit sing se custody culprit khar custody da leiraba adugi missing do phawa
ꯊꯥ ꯑꯍꯨꯝꯒꯤ ꯃꯅꯨꯡꯗ ꯆꯥꯔꯖ ꯁꯤꯠ ꯐꯖꯅ ꯁꯕꯃꯤꯠ ꯇꯧꯕꯤꯔꯒ ꯃꯤꯁꯤꯡꯗꯣ ꯐꯖꯅ ꯑꯩꯈꯣꯏꯒꯤ ꯃꯣꯏ ꯕꯦꯜ ꯊꯣꯛꯇꯅꯅꯕꯒꯤ ꯑꯗꯨꯒ ꯃꯣꯏ ꯀꯁꯇꯗꯤꯗ ꯂꯩꯔꯒ ꯃꯈꯣꯏꯒꯤ ꯍꯤꯌꯥꯔꯤꯡꯁꯦ ꯆꯠꯊꯅꯅꯕꯒꯤ ꯊꯧꯑꯣꯡꯁꯦ ꯄꯨꯂꯤꯁꯅ ꯇꯧꯗꯦꯕ ꯑꯗꯣ ꯊꯥ ꯑꯍꯨꯝꯁꯤ ꯍꯦꯟꯗꯣꯛꯑ ꯃꯇꯨꯡꯗ ꯊꯑꯣꯏꯅꯃꯛꯀꯤ ꯍꯦꯟꯗꯣꯛꯍꯜꯂꯤꯅꯤꯀꯣ ꯊꯥ ꯑꯍꯨꯝꯁꯤ ꯍꯦꯟꯗꯣꯛꯑ ꯃꯇꯨꯡꯗ ꯆꯥꯔꯖ ꯁꯤꯠ ꯁꯕꯃꯤꯠ ꯇꯧꯏ ꯑꯗꯨꯒ ꯃꯤꯁꯤꯡꯗꯣ ꯊꯥ ꯑꯍꯨꯝꯗ ꯆꯥꯔꯖ ꯁꯤꯠ ꯁꯕꯃꯤꯠ ꯇꯧꯔꯛꯇ꯭ꯔꯦ ꯍꯥꯏꯕꯒꯤ ꯒ꯭ꯔꯥꯎꯟꯗꯨꯗ ꯀꯣꯔꯠꯅ ꯕꯦꯜ ꯄꯤꯊꯣꯛꯏ ꯃꯤ ꯍꯥꯠꯂꯕ ꯃꯤꯁꯤꯡꯗꯣ ꯕꯦꯜ ꯄꯤꯊꯣꯛꯑꯒ ꯐ꯭ꯔꯤ ꯍꯦꯟꯗ ꯆꯠꯍꯟꯈ꯭ꯔꯦꯕ ꯁꯤ ꯄꯨꯂꯤꯁꯁꯦ ꯀꯥꯏꯗ ꯊꯥꯖꯅꯤꯡꯉꯥꯏ ꯑꯣꯏꯔꯤꯒꯦꯕ ꯑꯗꯨ ꯑꯣꯏꯔꯗꯤ ꯄꯨꯂꯤꯁꯀꯤ ꯐꯣꯔꯁꯀꯤ ꯃꯅꯨꯡꯗꯒꯤ ꯃꯤꯑꯣꯏ ꯈꯔ ꯑꯁꯨꯝꯕ ꯍꯧꯖꯤꯛꯀꯤ ꯀ꯭ꯔꯥꯏꯝꯁꯤꯗ ꯌꯥꯎꯏ ꯍꯥꯏꯕꯁꯦ ꯃꯁꯤ ꯑꯗꯨꯝ ꯊꯥꯖꯅꯤꯡꯉꯥꯏ ꯑꯣꯏꯌꯦꯕ ꯃꯔꯝꯗꯤ ꯄꯨꯂꯤꯁ ꯐꯣꯔꯁꯇ ꯂꯩꯕ ꯅꯛꯅꯕ ꯃꯣꯏꯒꯤ ꯅꯤꯌꯥꯔꯕꯥꯏ ꯈꯨꯜꯁꯤꯡꯗꯨꯒꯤ ꯃꯤ ꯑꯣꯏꯔꯝ ꯇꯥꯔꯒꯗꯤ ꯑꯗꯨꯒꯤ ꯃꯤꯁꯤꯡꯗꯨꯅ ꯍꯧꯖꯤꯛꯀꯤ ꯃꯤꯁꯤꯡꯗꯨ ꯀꯤꯗꯅꯦꯞ ꯇꯧꯕꯗ ꯆꯦꯟꯅꯔꯝꯕ ꯌꯥꯏꯑꯕꯀꯣ ꯑꯗꯨꯒꯨꯝꯕ ꯆꯦꯟꯅꯩ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩꯕꯗꯨꯅ ꯑꯦꯂꯤꯒꯦꯁꯟꯗꯨ ꯂꯥꯛꯏꯅꯤ ꯍꯥꯏꯅ ꯁꯨꯃꯥꯏꯅ ꯑꯩ ꯊꯝꯖꯒꯦ ꯍꯣꯏ ꯊꯥꯒꯠꯆꯩ ꯑꯣꯖꯥ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯂꯥꯛꯆꯕꯗ ꯑꯩꯈꯣꯏꯒꯤ ꯃꯦ 2ꯗꯒꯤ ꯊꯣꯛꯂꯛꯈꯤꯕ